Manipurgi Puwarida ngasi fauba kauba yadana leiriba Chahi Taret Khuntakpagi matangda namba Chahi Taret Khuntakpa haina mingthonba documentary film ama ngasi senglaba kanglagi laifam lenda screening tawkhre. Documentary film asi malemgi maming lairaba History Channel da Athuba Matamda release Touragani hainasu Chief Minister Nongthombam Birena fongdokre. Film asigi screening tawbagi thauramda Chief Minister Nongthombam Birena makhatana hai ngasigi mirolda leibak nungsibagi wakhalon pinabagi pandamda kumja lisingani kunithoidagi hauna akhang hai singa tanaduna Manipuri film gi saknairaba director Romi Maiteina direction piduna film asi namba horakibani hairaduna layoi khraba ipa ipu singna leibak asibu karamna kalakibano karamna leibak ngalakhi haibadu khanghanaba hotnabani haiki. Chahi Taret Khuntakpa haina mingthonba documentary film asi cinema hall singda miyamna yengba fangnaba feature film oina puthoklegani masita sunatana khongjom lan haina khangnariba Anglo Manipuri War Lisingama Chanipan Marifudara Mathoi asisu documentary film oina puthoklegani haiki. Manipuri State Archaeology Department of Art and Culture Government of Manipur na sinduna pangthokiba ngasigi film screening tawba aduda Cabinet Minister sing MLA sing amadi lamdam asigi masak nairaba puwari nainaba miyoi singsu saruk yaki. Koi ngasigi mirol sida koi nationalism se kya wangi ge wangdagi leiribra leitabra taksi kasi wathanarakpa khonarakpa drug ta yuda nisada adagi itakta irang dei tang tawbudung lakpadung sum feel torpadagi sugumba ma remind to honba mathok koi se kya wana lebak se kalakpano kya wana lebak se samakpano ipai pusina kya sathina koi bu sacrifice or ke kya thengnar ke gaisi ngasigi mirol da hafetang feel to honba ma preto mathok ta brain khalaka naine romi se nomai kawbuni romi utlawan romi ai ismaina ma ko pame tasing bade ahan bada koina khanabasi film moina puthokpani hojik su sikisi ai yam thagale history channel da ma se koina phongbiu masi amga tawba yagadраina akhoi department gi adagi leiba mayam si taknar pakanda hujiti yam nungai bauna sigi film jima athuba matamda history channel da utpirage ko yare na mo yawa pir khare history channel loina urani si tharan masi moi jupa utpiya deba aduna ma si sima khoi ya chauba pot am gorani aduga sigi mathangda aina khalli si huje khoi khalli magi film si sengna ma puthokeng khalli sigi film se khoi hall da kai da kapya sidi hall da kai da kapya de history channel du yengdoi na hall da kai da kapya ba film ama ai romi da haibani simaga puthokena khalli karigino haibakana aina ngasai jabdo ngasigi mirol amadi lakadaba da mirol da khoi nationalism ki pot si kitang with discipline ai khoi si society si kamai to ke gaisi khallakana section janaba aduga amana union home minister amisa ga honorable unaraba matungda khoi manipur ya ina khangamdaba ai khoi gi si warubinu ko ai khoi da record yam wale ai bu wale ai khoi gi record keeper leite fajana history fajana book fajaba thokriba mayam sigi ngasigi mirol da fajana khangan be aba lakadaba mirol da fajana khangan be aba posi leidi lei khara wat pada mo tawi eduna huje koi know your Manipur na koi sum thaba jk ge ma kanagi tribe masing geographical factor kari loina yawa ma koi 21st Saturday January da koi puthong na batawi ai basing khara wat pa aduga haugi basing si ngasigi mirol da remind to honba tawunda badi yadaba aduga mayam se sum bakam si feel tor podagi masigi posi lakone aduna union home minister onar matungda khogi kalapani gi wari ga si tar kanda khoi tu sung ba haita kanogi Maharaj Kulchandra gi wari ga si tar kanda moi ada I belai bani hai ko ai belai bani hai Maharaj Kulchandra gi wari ga si tar kanda khoi da tu sung hai se Tikendrajit Thangal yamna akhoina khangnare Kulchandra gi sidi indong no khoina khangda even mangon da mana Mount Harriet to Mount Manipur no walakpa matamda kari gi wondo ino guys to kana moi gi madugi magi script maya mana iramba moi tongnaramba British na iraga thanamba matamdugi adagi Maharaj Kulchandra na hairamba language gu ningsing urga haita masi yamna reputed aduga high level gi aduga home ministry gi pawdam duni ko intermis